Loyalam E-PAO tabiriba khudingmakpu Ramsusmitana ayuki papisari. Yumthangnaba Stateta immigration gi notice Thokkhibadagi Manipurgi Borderda alert Laothokhre. Manipurga yumlo nariba Nagaland amadi Mizoramda immigration policy ga mari lenana Thokkhibad notification sing aduna Manipurda illegal gi immigrant sing changsilakpa yabagi oitokpa leibana state sing asiga lonariba Manipurgi Borderda alert Laothokhre. Loinana mitop sing changsilakpa thingnaba border gate singda duty toriba state police yauna mari lenaba singda mitop sing changsilakpa thingnaba chief minister gi maikedi akanba instruction pikre. Yumthangnaba state anida illegal immigrants sing Khandokhnaba notification Thokhiba adu state asida mitop changsilakpa yabagi mi paiba adu chief minister na phongdoladuna illegal immigrants sing changsilakpa thingnaba official singna mikupna home singna leinaba khanghankhre. Nagaland Sarkar gi oina state aduda leiriba mapangi miyoi sing aina yaba state aduda yum honglapa miyoi ni haiba asi Kanglup Kharagina lisingamaga chamapan humdoida best year oigani aduga Kanglup Kharagina lisingamaga chamapan nifuna best year oigani haina Laothokhre. Mizoram Sarkar gi oinasu ingkumja lisingamaga chamapan yankhai mathoi gi matungda Mizoram da changlakhiba miyoi sing state ki lam mapu oiba yaroi lam leibana chingba amata yaroi haiba wafam mayek sengna Laothokhre. Maram asina state ani asida aina yaba mawongda yum lingduna leiba yadaba immigrant kaya Manipurda changsinduna khunda sinaba hotnarakpa yai masidagi aikhoi cheksina amadi mitna singna leiba tangai fade. Masigi damak chief minister gi maikedi state ki official sing Nagaland natraga Mizoram dagi illegal immigrant amata Manipurda changlak tanaba kupna senana ba khanghankhre. Akhang ahai tanaraga cropping technology gi matengna lomi singgi chathok hena puthokpa matam oire haina Kiran Kumar na phangdorakli. Scientific oiba mawongda leibak lehaugi chang khangdoktuna mafam aduga chanaba project semgatlaga akhang ahi tanaduna cropping technology gi mateng loduna lomi singna chathok hena puthokna ba honaba matam oire haina Imphal West ki DC Kiran Kumar na haikre. Wafama singarang Agricultural Technology Management Agency ATMA Imphal West amadi Agriculture Department na Imphal West District ki oina kumja lisingani kulhumdoi kunmarigi Best Farmer Award lomi tarani thoida khusinabagi thoramda saruk yaraduna wafam asi phongdokhibani. Project Director ATMA Imphal West amadi Agriculture Department anina punna sinduna Nupilan Memorial Complex sa pangthokkiba thoram adum amada kumja lisingani kulhumdoi kunmarigi khangatlaba Lomi tarani toida lupa lising tara amadi citation yawa Best Farmer Award khusinabagi thoram aduga mari leinana Imphal West ki DC Kiran Kumar na makhatana hai. Imphal West District asi atopa district singa yengnabada tampaki lamne hene yamba mafamni. Hairiba mafam sing asida lawu singuba mahei marong thabagi thabak thoram sing yamne hena pakthok chawthok na paikhatli. Lawfam sing asi scientific oiba mawongda soil test tawthoklaga mafam aduga chanaba project semduna chathok hena puthokna bo honaba darkar oi. West District asi ayamba ising tunganba amadi kangbasu thuba mafam oibana mafam asiga chunaba project semduna chunaba mahei marong thaba changi. District asigi oina amuktada soil testing tawthoklaga soil health khangdoklaga hena scientific oiba mawongda puthokpa lawu singu asibu naha singi career oihanba lawu singu baga mari leinaba lam singdagi puthokleba mahei marong singi market amadi storage system ningthina thamba loinana matamgi oina thoklakpa maramasinggi laina singdagi ngakthoknaba hotnabada department na mityeng sanghaningi haiki. Thoram aduda Agriculture Department ki Director N. Gojendro amadi Imphal West District ki District Agriculture Officer H. Kennedy yauna department asigi makok thongba official sing amadi lawmi singna saruk yaki. Manipurda dengina naba miyoi lising ambaga kuntra mapan sukre ahumna laikidre. Kang makhal amana miyoi bada chikpadagi sandorakli dengi laina asi Manipurgi mafam kayada sandorakpadagi ngasi fawada laina asina naba miyoi lising ambaga kuntra mapan sukre. Miyoi ahum asina laina asina maram oiduna laikidre. Laina asidagi ngathoknaba Manipur lenga ki health department na akan bathabak laukatli.
Hauzik Pawada Dengue Lainana Naba Miyoi Khwaidagi Masing Hena Leiriba Asi Imphal West District ta Laina Asina Chatret ka Kunipan Naduna Makokta Leiri Aduga Anisubada Imphal East District ta Chani Laina Asina Nari Aduga Bisnupur District ta Miyoi Kuntranipan Amadi Thobal District ta Miyoi Kuntratare na Nari Hari Amaromda Manipur Lenga ki Health Services na Laina Asidagi Ngakthoknaba Paikhatpa Yaba Thabaksing Paikhatle Loinana Dengue Laina Sandoropa Amadi Chingnaba Kaya Leba Matamda Miyamga Pau Faunanaba DMO gi Imphal West Game phone number 9774670347 Amadi Imphal East ki DMO gi phone number 9874830758 asida call tawbiyu loinana atai district singisu faunanaba phone number sing leire haina health services ki director na thokpa cherol amana khanghalakle Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Manipur University of Culture da matik chaba register hapiyo amadi guest faculty sing regular tahalu haiduna khongjang singkre Manipur University of Culture da matik chaba register hapiyo amadi guest faculty sing regular tahan riba fawo makhatana akanba khongjang singki gani haina Manipur University of Culture gi guest faculty association MUCGAFK maikaidagi phongdorakle University asigi Kanchipurda laiba extension campus chathakiba wakat mifam amaga mari lainana MUCGFA gi president B Kopi Raman Sharma na Thokkhibada numetarani hena khongjang changsilapa asida karigumba amata khanaba tawdaba khudakta class haunaba register na order ama thoklakliba asi yamna laibak thibani Masigumba thawong asi leiriba guest faculty singbu thawoi usitabani haina lawi maram asina tang taba ama khangdriba fawa hena akanba khongjang changsingkhigani loinana MU gi register asi tongan ba lenga ki department ta fampai riba misakamani asigumbana register ama ohenba haibasi MUCA ki lisingani taramanga violate tawbani MUC gi leiriba regular faculty member natraga senior administrative staff tagi regular register ama hapiyu amaromda MUC gi leiriba guest faculty kunipan busu Manipur lenga na regular tahanbiyu masigi mathakta guest faculty singi thagi talab phangdana leiriba asisu matam chana phanghanbiyu haina phongdokhi NPP National Executive Meeting Thokkhibadagi maram khanganbiyu haina NPP Manipur State Executive Committee na demand tawrakle BJP na luchingma lengakta NPP na sagot kadra natraga sagalloidra habigi aroba warep lawgadaba NPP National Executive Meeting yaithokhraba matung pangthokiba NPP Manipur State Executive Meeting da party asigi MLA taret mak saruk yakhidre loinana tha asigi haukiba tang manga da National Executive Meeting pangthokani haina taramlaga yaithokibagi maram Manipur State Executive Committee na khanghanbiyu haina NPP Manipur State Executive Committee da demand tawrakle NPP Manipur State Executive ki mifam adu Imphal West ki Naurem thongda leba party gi office state party gi president ki ayaba lawraga pangthokibani Mifam aduda NPP National Vice President Yumnam Jaikumar, ex-Minister Y. Irawat, ex-Minister N. Mangi, ex-MLA Subhash Chandra, State Executive Members sing yauna party asigi makok thongba officials singna saruk yaki. Mifam aduna October manga da New Delhi da pangthokani toramba NPP National Executive Meeting matam kaktana National President Conrad Sangmana yaithokle haina Laothokhibagi matangda khananai nakhi. Mifam aduda National Executive Meeting amuk hana pakthokadra natraga pangthokloidra haiba asi State Executive Committee da khanghangadabani haiba warep lauke State Executive Committee na laukiba warep adu National Executive Committee da Thokkhre hari panba yaba amana October manga da New Delhi da pangthokani haina tawramba NPP gi National Executive Mifam aduna Manipur da leriba BJP na luchingba lengak asida NPP na makhatana support tawkhigadra natraga tawroidra haina lawba yanakhibani Lengaki maikaidagi makhatana thabak amata lawkhalaktrabadi New Delhi da makhatana chathagani haina phongdorakle Lamdam asida thengnariba lal asi center amasung state lengakna lushinba ngamdaba amad asibu yaningdaba phongdoktuna tung halaga lamsang lamjel chialiba kiran maitei konthauzamgi lamjel ngasi lamboi khongnang khongdal leba arambai tengal unit 14 gi headquarter dagi lamtakhre
lamthabagi thoram aduda arambai technical unit 14 gi QRT gi commander Risi Mangang unit in charge Nanaw Sagol Sem amadi uripok apunba lup ki thomi sing kaya saruk yaki tung handuna lamsang lamjel chenba aduga mari leinana lamjeloi Kiran Maitei Kontho jamna haikibada Thokkhibadagi lal asi chahi ama helak laba fawda center amadi state lengakna kuki narco terrorist singi mathakta action amata lokhatpa ngamdana leiriba asi yamna laibak thibani Chin kuki narco terrorist singna chatharakpa ka henba thabak singda lengakna yengduna leiba amadi action amata lokhataba haibasi michang mikhai naibigi thawong amani mahakna tung handuna cheliba lamjel asi center amadi state lengak anigi thawong asi yaningdaba phongdoktuna chenmani lamjel asi ngasi uripok kangchup rota laklaga thangmibanda lamthungpham oigani makhatana lamsang lamjel asi tha asigi tara marida Thobal district ki poirau khongjil yaripokta aroiba panthungpham oigani aduga makhatana Manipurda chahi ama helaklaba lal asida lengaki maikadigi lokhatpam thokpa action amata lokhatana leirabadi mahak makhatana New Delhi da chatuna protest run asi makhatana chathakigani hari Ningsingba yabadi Kiran Maitei Kontho jamgi matu tung handuna chenba lamsang lamjel asi ihan hana oina Thobal district ki manung chana laiba Khangabok relief camp tagi haukiba July 16 ta lamthaduna hawrakhibani Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Manipurda dengina naba miyoi lising ambaga kuntra mapan sukre ahumna laikidre Kang makhal amana miyoi bada chikpadagi sandorakliba dengi laina asi Manipurgi mafam kayada sandorakpadagi ngasi fawda laina asina naba miyoi lising ambaga kuntra mapan sukre miyoi ahum asina laina asina maram oiduna laikidre laina asidagi ngathoknaba Manipur lenga ki health department na akanba thabak lokhatli Hauzik Pawda dengi lainana naba miyoi khwaidagi masing hena leiriba asi Imphal West District ta laina asina chatret ka kunipan naduna makokta leiri aduga anisubada Imphal East District ta chani laina asina nari aduga Bishnupur District ta miyoi kuntra nipan amadi Thobal District ta miyoi kuntra taret na nari hari Amaromda Manipur lenga ki health services na laina asidagi ngakthoknaba paikhatpa yaba thabak sing paikhatle loinana dengi laina sandoropa amadi chingnaba kaya leiba matamda miyamga paw fawnanaba DMO gi Imphal West game phone number 9774670347 amadi Imphal East ki DMO gi phone number 9874830758 asida call tawbiyu loinana atei district singisu fawnanaba phone number sing leire haina health services ki director na thokpa cherol amana khanghalakle More town da kuki furup natana atopa furup ki miyoi sing changbada athingba thamjinkhre More town amadi masigi akoibada leiriba kuki khulsing na kuki nataba atopa furup ki mitop changbada athingba thamkhre hare Border town asida leiba atopa furup ki miyoi sing mafam adu thadoktuna chatnaba hokre More town da khundariba khunja singna phongdorapagi matung ina More border thingjin khiba amadi oiragliba law and order gi fibam asina maram oiraga town asida lalon itiki thabak lepkhibana furup kaya amagi miyoi sing awaba mayok naringai cherakta More town da kuki natana atopa furup ki miyoi sing changba thingjin khiba asi hena awaba mayok na hale maram asina kuki nataba atopa furup ki mi kaya ama More town thadoktuna chatnaba hore hari Longmi Singhi compensation pinaba lupa crore tara humdoi kaithokre State asigi hauzik oriba law and order gi fibam asina maram oiraga lawu singu tawba yadabadagi awaba mayoknariba Longmi Singhi oina compulsory crop package ki phase ani gi makhada Longmi lising ani ga humdrani thoida compensation pinaba lupa crore tara humdoi lakh kuntra lising mariga chahum tara nipan gi Nisenfam kaithokpada Manipur governor na ayaba pikre haina Manipur Sarkar gi commissioner N Ashok Kumar na order ama thokre makatana hairibana senfam asi SBI Imphal Secretariat branch ki state emergency fund gi account number 415638029141 da deposit tawgadabani loinana senfam sing asi release tawnanaba Manipur Sarkar gi commissioner amasung joint secretary anina punna operate tawgadabani hari aroibada maru oiba paw amuka hana pizari Manipurda dengina naba miyoi lising amaga kuntra mapan sukre ahumna laikidre
More town da kuki furup natana atopa furup ki miyoising changwada athingba thamjinkhre. Akhang ahi tanaraga cropping technology ki matengna lawmisingi chathok hena puthokpa matam oire haina DC Kiran Kumar na phongdorakli. Matang asida ayuki pau piba loizare loyalam E-PAO tabiriba khudingmakpu amuka hana khuramjari.